ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯊꯥꯕꯜꯂꯩ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯊꯥꯕꯜꯂꯩ ꯏꯁꯤꯡ ꯁꯣꯛꯅꯅꯕ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯅ ꯄꯥꯈꯪ ꯀꯅꯥ ꯀꯅꯥꯕꯨ ꯂꯥꯛꯄꯒꯦ ꯍꯥꯏꯗꯨꯅꯁꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯔꯛꯏ꯫ ꯑꯁ, ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯣ? ꯄꯥꯈꯪ ꯅꯍꯥꯗꯤ ꯂꯥꯏꯔꯗꯅ ꯍꯅꯨ ꯍꯟꯊꯤ ꯐꯥꯎꯕ ꯑꯃꯠꯇ ꯍꯦꯛ ꯂꯝꯕꯤꯁꯤꯗ ꯆꯠꯂꯗꯤ ꯍꯥꯏꯋꯥꯅꯤ꯫ ꯅꯠꯇꯦ, ꯃꯈꯣꯏꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯦ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯍꯦꯛ ꯍꯦꯛ ꯊꯣꯔꯛꯏ ꯈꯪꯗꯨꯅ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠ ꯑꯗꯣ ꯂꯣꯏꯅ ꯂꯣꯠꯅꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯁꯥ ꯁꯟꯗ ꯐꯥꯎꯕ ꯂꯥꯕ ꯍꯥꯏꯕ ꯖꯥꯇꯤ ꯑꯗꯣ ꯑꯃꯠꯇ ꯎꯗꯦ ꯍꯥꯏꯕꯅꯤ ꯉꯁꯤꯁꯤꯕꯣ꯫ ꯊꯥꯕꯜꯂꯩ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯅ ꯇꯝꯂꯝꯈ꯭ꯔꯕꯣꯏꯔꯦꯗꯀꯣ꯫ ꯑꯁꯨꯃꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯑꯔꯤꯕꯤ ꯃꯤꯡꯊꯣꯜ ꯑꯗꯣ ꯐꯪꯂꯒ ꯂꯦꯜꯂꯣ ꯍꯥꯏꯅ ꯇꯝꯂꯝꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡ ꯑꯁꯤꯁꯨꯕ ꯑꯩꯁꯦ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯀꯔꯤꯕꯨ ꯑꯣꯏꯅ ꯎꯔꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯅ ꯃꯈꯣꯏꯗ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯩꯅꯗꯦ꯫ ꯑꯩꯕꯨ ꯍꯦꯛ ꯎꯕꯒ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯆꯦꯟꯈꯤ꯫ ꯅꯠꯇꯦ, ꯑꯩꯒꯤ ꯁꯛꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯦꯛ ꯊꯤꯔꯕ ꯖꯥꯠꯅꯣꯕ꯫ ꯑꯩꯅ ꯏꯁꯥꯒꯤ ꯁꯛꯇꯝ ꯑꯁꯦ ꯃꯤꯡꯁꯦꯜꯗ ꯌꯦꯡꯖꯕ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯊꯤꯗꯕꯒꯨꯝ ꯇꯧꯏ꯫ ꯍꯣꯏꯗ, ꯀꯨꯆꯨꯕꯨꯗꯤ ꯈꯔ ꯃꯨꯖꯔꯕꯁꯨ ꯔꯥꯁꯤꯒꯗꯤ ꯃꯇꯨꯝ ꯃꯇꯨꯝ ꯌꯥꯎꯔꯤ ꯄꯣꯠꯅꯤ꯫ ꯃꯁꯤꯗꯕꯨ ꯑꯩꯉꯣꯟꯗ ꯄꯥꯝꯗ꯭ꯔꯤꯕ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯁꯦ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯅꯠꯇ꯭ꯔꯒ ꯑꯩꯒꯤꯁꯤꯕꯨ ꯑꯩꯒꯤ ꯃꯤꯡꯁꯦ ꯂꯩꯒꯤ ꯃꯃꯤꯡ ꯊꯥꯕꯜꯂꯩ ꯍꯥꯏꯅ ꯀꯧꯕ ꯑꯁꯤꯅ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯁ, ꯊꯥꯏꯅꯒꯤ ꯏꯄꯨ ꯏꯄꯨꯙꯧ ꯍꯣꯏꯅ ꯍꯥꯏꯕꯤꯔꯝꯕꯗꯗꯤ ꯂꯩꯒꯤ ꯃꯃꯤꯡ ꯀꯧꯕꯁꯦ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤ꯫ ꯃꯗꯨꯃꯛꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯍꯤꯅ ꯅꯝꯕ ꯄꯣꯔꯕꯁꯤ ꯐꯥꯎꯕꯗ ꯅꯨꯄꯥ ꯐꯪꯗꯅ ꯂꯩꯔꯗ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯍꯥꯏꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯤ ꯐꯥꯎꯕꯗꯤ ꯌꯧꯔꯛꯂꯤꯁꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯦꯡꯅꯗꯦ ꯍꯥꯏꯕꯅꯤꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜꯂꯩ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯩ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯁꯅꯥꯕꯨꯟ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯊꯝꯂꯒ ꯆꯨꯄꯥꯗ ꯃꯦꯠꯇꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯗꯤ ꯅꯨꯄꯥ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯌꯨꯝꯗ ꯑꯝꯇ ꯍꯜꯂꯣꯏ꯫ ꯑꯗꯨꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗ ꯐꯝꯂꯒ ꯂꯩꯒꯦꯕ ꯑꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔ ꯃꯈꯣꯏꯁꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯥꯕꯜꯂꯩ ꯃꯇꯣꯝꯇ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯍꯩꯃꯥ, ꯏꯆꯦ ꯊꯥꯕꯜꯂꯩ, ꯅꯪꯗꯤ ꯅꯇꯣꯝꯇ ꯀꯔꯤ ꯇꯧꯔꯝꯃꯤꯅꯣ? ꯑꯦ, ꯏꯆꯦꯕꯨ ꯏꯇꯩ ꯑꯃꯒ ꯈꯪꯅꯔꯕ꯭ꯔꯥꯕ? ꯑꯗꯨꯒꯤ ꯉꯥꯏꯔꯝꯃꯤꯔꯕ? ꯍꯦ ꯑꯉꯥꯡ, ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ? ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯦ ꯀꯥꯏꯅ ꯀꯔꯦꯝꯅꯔꯤꯔꯣ ꯅꯣꯏꯒꯤꯗꯨꯕꯣ? ꯑꯁ, ꯏꯆꯦ, ꯅꯪꯅ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯏꯆꯦꯅ ꯀꯣꯏꯂꯩꯒ ꯂꯩꯔꯒ ꯌꯦꯡꯗꯅ ꯂꯩꯔꯝꯕꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯏꯔꯒ ꯂꯩꯕ ꯃꯥꯜꯂꯨꯔꯦ, ꯑꯗꯨꯅꯅꯦ ꯏꯆꯦ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯋꯥꯈꯜꯒꯁꯦ ꯁꯦꯔꯥꯟꯅꯅ ꯈꯜꯂꯨꯔꯦꯗꯅ, ꯁꯥꯎꯅꯨꯀꯣ ꯅꯣꯏ꯫ ꯁꯥꯎꯗꯦꯗ ꯏꯆꯦ꯫ ꯑꯗꯨ ꯏꯆꯦꯕꯨ ꯅꯇꯣꯝꯇ ꯀꯔꯤ ꯇꯧꯔꯤꯅꯣꯕ? ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗꯣ ꯑꯩꯈꯣꯏꯗ ꯍꯧꯔꯝꯂꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯨ ꯌꯥꯏꯗꯅ ꯏꯆꯦ꯫ ꯅꯣꯏꯒ ꯆꯠꯃꯤꯟꯅꯔꯗꯤ ꯅꯨꯄꯥ ꯊꯦꯡꯅꯕ ꯃꯈꯩ ꯅꯣꯏꯗꯇ ꯀꯣꯏꯇꯥꯟ ꯇꯥꯅꯩ, ꯑꯩꯉꯣꯟꯗꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯇꯦ ꯍꯥꯏꯅ ꯑꯩ ꯏꯇꯣꯝꯇ ꯆꯠꯂꯤꯅꯦ ꯍꯥꯏꯕꯗꯤ ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ꯫ ꯅꯣꯏꯁꯤꯗ ꯅꯌꯨꯝ ꯈꯔ ꯊꯨꯅ ꯄꯥꯟꯈ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯗꯤ ꯑꯩꯁꯨꯅꯦ ꯅꯨꯄꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯐꯪꯖꯒꯗꯕꯅꯦꯕ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯆꯦ? ꯀꯩꯁꯨ ꯍꯥꯏꯗꯦꯗ, ꯍꯌꯦꯡꯗꯒꯤꯗꯤ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯁꯦ ꯍꯥꯏꯕ꯫ ꯍꯣꯏ, ꯑꯗꯨꯅꯦ ꯏꯆꯦ꯫ ꯑꯗꯨ ꯏꯆꯦ, ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ꯫ ꯑꯩꯈꯣꯏ ꯋꯥ ꯑꯃꯈꯛꯇ ꯍꯥꯏꯒꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯣꯏꯁꯦ ꯏꯆꯦꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯁꯥꯎꯔꯣꯏꯗ, ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯀꯩ ꯋꯥꯅꯣ ꯅꯣꯏꯅ ꯏꯆꯦꯗ ꯍꯥꯏꯅꯤꯡꯂꯤꯕꯕꯣ? ꯏꯆꯦ, ꯏꯆꯦꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯛꯏꯁꯦ ꯅꯍꯥꯟꯋꯥꯏ ꯏꯆꯦꯒ ꯈꯪꯅꯖꯕ ꯅꯨꯄꯥꯒ ꯀꯥꯏꯅꯈꯤꯕ ꯂꯩꯕ꯭ꯔꯣ? ꯑꯗꯨ ꯅꯠꯇ꯭ꯔꯒ ꯏꯆꯦꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯑꯝꯇꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇꯕꯩꯔꯣ ꯏꯆꯦ? ꯊꯣꯏꯕꯤ, ꯅꯪꯒꯤ ꯋꯥꯍꯪ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯠꯇꯦ, ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯤ ꯀꯥꯏꯅ
ꯅꯈꯣꯏꯅ ꯈꯥꯏꯔꯤꯕ꯭ꯔꯣ ꯍꯥ? ꯑꯁ, ꯏꯆꯦꯁꯤ ꯃꯄꯪ ꯁꯥꯎꯗ ꯁꯥꯎꯒꯠꯂꯤꯍꯦ, ꯋꯥꯔꯤꯒ ꯁꯥꯒꯗꯕ ꯇꯟꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯏꯆꯦꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯅꯤꯡꯉꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯍꯣ ꯏꯕꯦꯝꯃ, ꯅꯨꯄꯥ ꯐꯪꯗꯕꯒꯤ, ꯅꯨꯄꯥ ꯑꯗꯨꯅꯕꯨ ꯐꯪꯂꯕꯗꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯑꯔꯤꯕꯤ ꯃꯤꯡꯊꯣꯜ ꯐꯪꯂꯒ ꯂꯩꯈꯤꯗ꯭ꯔꯣ? ꯅꯣꯏꯁꯨꯕ ꯋꯥꯈꯜꯗꯣ ꯈꯔ ꯈꯜꯂꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯣ, ꯑꯗꯣ ꯏꯆꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯋꯥ ꯑꯃ ꯍꯥꯏꯕꯤꯒꯦ꯫ ꯉꯁꯤꯗꯒꯤꯅꯦ ꯏꯆꯦ ꯅꯪꯁꯦ ꯑꯩꯈꯣꯏꯒ ꯍꯦꯛ ꯄꯨꯜꯂꯁꯦꯕ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯜꯂꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯀꯤ ꯑꯃꯧ ꯑꯗꯨ ꯇꯧꯔꯕꯅꯤꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅ ꯈꯪꯂꯅꯤꯗꯅ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯦꯁꯨ ꯃꯤꯅ ꯑꯔꯤꯕꯤꯅꯤ ꯏꯆꯨ ꯇꯥꯗꯕꯤꯅꯤ ꯍꯥꯏꯅ ꯈꯟꯅꯔꯔꯣꯏꯗꯅ, ꯑꯗꯨꯒ ꯏꯆꯦ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯐꯪꯒꯅꯤ꯫ ꯍꯣꯏꯅꯦꯍꯦ, ꯍꯥꯏꯒꯨꯝꯕꯗꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯄ ꯌꯥꯏꯅꯦ꯫ ꯑꯗꯨꯗꯤ ꯊꯣꯏꯕꯤ, ꯍꯌꯦꯡ ꯑꯩꯅꯦ ꯅꯈꯣꯏꯗ ꯂꯥꯛꯀꯦ, ꯑꯗꯨꯒ ꯑꯩꯕꯨ ꯑꯝꯇ ꯐꯖꯅ ꯀꯦꯕꯤꯒꯦꯔꯥ? ꯀꯦꯕꯤꯒꯦ ꯏꯆꯦ, ꯂꯥꯛꯑꯣ, ꯑꯩꯗꯤꯅꯦ ꯂꯥꯛꯇꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯊꯥꯕꯂꯩꯁꯨ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯌꯦꯡꯗꯒꯤꯗꯤ ꯀꯦꯊꯔꯒ ꯅꯨꯄꯥ ꯐꯥꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯗꯣ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯆꯥꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯀꯔꯤꯅꯣ? ꯏꯁꯤꯡ ꯁꯣꯛꯄꯅꯦ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥ ꯑꯉꯟꯕꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄ ꯑꯁꯤꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯍꯜꯂꯛꯏꯗꯨꯅ? ꯅꯠꯇꯦ, ꯏꯆꯥꯕꯨ ꯅꯨꯄꯥꯒ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯕ?" "ꯍꯣ ꯏꯃꯥ, ꯐꯪꯕꯕꯨꯗꯤ ꯐꯪꯗ꯭ꯔꯤꯕ, ꯑꯗꯨꯕꯨꯅꯦ ꯍꯌꯦꯡꯗꯒꯤꯗꯤ ꯐꯪꯒꯅꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯁꯦ." "ꯍꯥ, ꯑꯋꯣꯏꯕꯩꯔꯅꯦꯍꯦ? ꯑꯗꯨꯝꯅꯕꯨ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯕꯗꯨ ꯈꯪꯖꯔꯕꯗꯤ ꯌꯥꯝꯅ ꯐꯔꯗꯕꯅꯤ꯫ ꯑꯗꯣ ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯕꯨ, ꯀꯔꯝ ꯍꯥꯏꯅꯅꯣꯕ ꯅꯪꯅ ꯍꯌꯦꯡꯗꯒꯤ ꯅꯨꯄꯥ ꯐꯪꯒꯅꯤꯅ ꯍꯥꯏꯔꯤꯁꯤꯅ?" "ꯑꯣ, ꯍꯌꯦꯡꯗꯣ ꯏꯃꯥ, ꯃꯃꯥꯡꯒꯤ ꯊꯣꯏꯕꯤꯅꯅꯦ ꯃꯈꯣꯏꯗ ꯂꯥꯛꯑꯣ, ꯑꯗꯨꯒ ꯑꯩꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯀꯦꯅꯔꯤꯕ ꯇꯧꯅꯔꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯦ ꯆꯍꯤ ꯈꯔ ලිꯖꯔꯕꯁꯨ ꯃꯤꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯂꯣꯏꯅ ꯈꯪꯂꯕꯅꯤꯅ ꯄꯥꯝꯅꯔꯅꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯏꯃꯥ." "ꯍꯦꯔꯥ, ꯅꯥꯞ ꯆꯥꯗꯕ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯕꯨ ꯅꯠꯇꯦ, ꯆꯍꯤꯗꯨꯕꯨ ꯅꯧꯊꯣꯔꯛꯑꯣ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯣ? ꯐꯅ ꯌꯥꯝꯅ ꯀꯦꯒꯦꯔꯥ ꯃꯧꯒꯦꯔꯥ, ꯅꯪꯁꯦ ꯑꯔꯤꯕꯤꯗꯨꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯃꯤꯅ ꯍꯥꯏꯅꯔꯛꯀꯅꯤ꯫ ꯑꯗꯨꯒꯅꯦ ꯏꯕꯦꯝꯃ, ꯅꯪꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯤꯒꯤ ꯃꯆꯥꯗꯧꯅ ꯇꯅꯧꯔꯒ ꯅꯇꯨ ꯅꯃꯥꯟꯅꯗꯣ ꯅꯥꯟꯖꯕ ꯑꯣꯏꯔꯕꯗꯤ ꯐꯕ, ꯃꯗꯨꯁꯨ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅꯅꯦ ꯅꯪ ꯍꯌꯦꯡꯗꯣ ꯊꯣꯏꯕꯤ ꯍꯣꯏꯗꯒ ꯆꯠꯂꯒ ꯀꯦꯍꯟꯗꯅꯒ ꯇꯧꯔꯨꯅꯨꯀꯣ, ꯃꯤꯅ ꯅꯣꯛꯅꯕꯗ ꯂꯣꯏꯒꯅꯤ꯫ ꯅꯪꯅꯦ ꯀꯗꯥꯏꯗꯒꯤꯅꯣ ꯀꯥꯆꯤꯟ ꯂꯥꯏꯃꯨ ꯑꯃ ꯊꯣꯔꯛꯂꯦ ꯍꯥꯏꯅ ꯍꯥꯏꯅꯕꯤꯖꯅꯤ." "ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯃ ꯖꯨꯒꯣꯠ ꯋꯥꯏꯔꯝ ꯆꯥꯗꯕ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯉꯗꯅ." "ꯍꯩ, ꯖꯨꯒꯣꯠ ꯆꯥꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯑꯁꯦꯡꯕꯃꯛꯅꯤ, ꯇꯧꯔꯛꯀꯗꯧꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯍꯥꯏꯕꯅꯤ꯫ ꯂꯥꯏꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ, ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯆꯕꯁꯦ ꯃꯌꯨꯝ パンꯕ ꯈꯪꯗꯕꯤ ꯑꯃ ꯑꯣꯏꯅ ꯍꯦꯛ ꯄꯣꯛꯍꯜꯂꯗꯅ." "ꯍꯣ ꯏꯃꯥ, ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯅ ꯄꯣꯛꯑꯝꯕꯗꯒꯤ ꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯁꯛꯁꯤꯁꯨ ꯑꯩꯈꯣꯏ ꯄꯥꯕ ꯂꯧꯔꯝꯕꯗꯤ ꯈꯔ ꯐꯖꯔꯝꯒꯗꯕ, ꯑꯗꯨꯕꯨ ꯏꯃꯥ ꯑꯣꯏꯅ ꯂꯧꯔꯕꯅꯤꯅ ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯄꯥꯝꯕꯤꯗ꯭ꯔꯦ." "ꯍꯩ, ꯑꯩ ꯂꯧꯕꯒꯤꯅꯤꯅꯦ ꯅꯪꯅ ꯃꯤ ꯈꯔ ꯃꯥꯟꯖꯔꯤꯕꯗꯣ꯫ ꯅꯄꯥ ꯑꯁꯦ ꯃꯥꯜꯂꯝꯃꯗꯤ ꯅꯪ ꯃꯤ ꯃꯥꯜꯂꯔꯣꯏ, ꯇꯤꯟꯃꯨ ꯂꯩꯃꯨ ꯃꯥꯜꯂꯝꯃꯅꯤ." "ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯅ ꯋꯥꯁꯤꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯅ ꯉꯥꯡꯅꯈ꯭ꯔꯦꯗꯀꯣ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄ ꯑꯁꯤꯗ꯫ ꯅꯠꯇꯦ, ꯅꯈꯣꯏꯗꯧꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯀꯔꯝꯕ ꯏꯃꯨꯡꯗ ꯇꯧꯕ ꯌꯥꯎꯒꯦ?" "ꯍꯣ ꯄꯥꯕ, ꯏꯃꯥꯅ ꯑꯩꯁꯦ ꯄꯥꯕ ꯂꯧꯗꯅ ꯁꯛ ꯊꯤꯕꯒꯤ ꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯤꯅꯦ ꯍꯥꯏꯔꯤꯕꯅꯤ." "ꯍꯥ, ꯅꯃꯥꯃꯛꯅꯕꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯕ꯭ꯔꯅꯤ ꯏꯕꯦꯝꯃ?" "ꯍꯥꯏꯔꯤꯕꯅꯤ ꯄꯥꯕ, ꯑꯗꯨꯒꯤꯅꯤ ꯏꯃꯥꯒ ꯑꯩꯒꯅ ꯈꯠꯅꯔꯝꯃꯤꯁꯦ." "ꯍꯥꯏ, ꯃꯃꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯆꯥꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯤ? ꯃꯤꯅ ꯍꯥꯏꯅꯕꯅꯤ, ꯅꯪꯃꯛꯅ ꯏꯆꯥ ꯑꯁꯤꯗ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯗꯤ ꯐꯠꯇꯦꯗꯅ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯑꯃꯨꯛ ꯄꯛꯇꯅ ꯉꯥꯡꯂꯝꯂꯤꯕꯗꯨꯗꯤ? ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯅꯅꯦ ꯅꯪꯒ ꯑꯩꯒꯁꯦ ꯁꯛ ꯆꯨꯗ ꯌꯦꯡꯅꯕꯗ ꯑꯩꯅ ꯌꯥꯝꯅ ꯍꯦꯜꯂꯦ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯏꯆꯥ ꯑꯁꯤꯅ ꯊꯤꯔꯤꯕꯁꯦ ꯅꯪ ꯂꯧꯗꯅ ꯊꯤꯔꯤꯕꯅꯤ꯫ ꯑꯩꯕꯨ ꯂꯧꯔꯝꯂꯕꯗꯤ ꯏꯆꯥ ꯑꯁꯦ ꯂꯥꯏꯗ ꯂꯥꯏ ꯃꯥꯟꯕ ꯃꯈꯩ ꯐꯖꯔꯝꯒꯗꯕꯅꯤ꯫ ꯏꯁ, ꯃꯁꯛꯅꯦꯅ ꯆꯐꯨ ꯑꯃꯨꯕꯗ ꯃꯤꯒꯤ ꯃꯁꯛ ꯌꯦꯛꯁꯜꯂꯒ ꯊꯝꯕ ꯑꯗꯨ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯆꯥ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯂꯧꯔꯝꯂꯕꯗꯤ ꯐꯖꯔꯝꯒꯗꯕꯅꯤ ꯀꯥꯏꯅ ꯍꯥꯏꯌꯣ꯫ ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯗ ꯇꯧꯔꯤꯁꯦ." "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤꯍꯦ, ꯃꯤꯁꯦ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦꯁꯦ? ꯍꯥꯏ ꯅꯪꯀꯣ, ꯅꯪ ꯆꯩ ꯂꯩꯔꯕꯅꯤꯀꯣ, ꯆꯠꯂꯣ ꯏꯃꯨꯡꯗ ꯆꯪꯅꯔꯣ."
ꯅꯈꯣꯏ ꯅꯃꯥꯅꯆꯥ ꯃꯤꯒꯤ ꯃꯃꯥꯡ ꯑꯁꯤꯗꯅꯦ ꯁꯟꯙ꯭ꯌꯥ ꯑꯣꯏꯕꯅꯤ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯁꯤꯗ ꯉꯥꯡꯅꯔꯤꯕꯁꯦ ꯌꯥꯝ ꯐꯖꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯥꯕꯂꯩ ꯆꯥꯛ ꯉꯟꯅ ꯆꯥꯊꯣꯛꯂꯒ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯃꯥ ꯏꯕꯦꯝꯃ ꯏꯕꯦꯝꯆꯥꯅꯗꯤ ꯐꯅ ꯀꯟꯅ ꯊꯤꯡꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯝꯂꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯊꯥꯕꯂꯩꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯕꯤ, ꯍꯣꯏ ꯊꯣꯏꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ?" "ꯑꯦ, ꯍꯥꯏ, ꯀꯅꯥꯅꯣꯅꯦꯍꯦ?" "ꯏꯟꯗꯣꯟ, ꯑꯩꯅꯦ, ꯊꯥꯕꯂꯩꯅꯤ." "ꯏꯍꯦ ꯏꯍꯦ, ꯊꯥꯕꯂꯩ, ꯅꯪ ꯑꯣꯏꯔꯦꯀꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ꯫ ꯊꯣꯏꯕꯤꯗꯣ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯀꯔꯤꯅꯣ ꯁꯤꯡꯖꯨ ꯆꯥꯅꯒꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯍꯧꯕꯅꯤ꯫ ꯅꯪꯁꯨꯅꯦ ꯏꯃꯨꯡꯗꯒꯤ ꯑꯗꯨꯝ ꯆꯪꯈ꯭ꯔꯣ." "ꯍꯣꯏ ꯏꯟꯗꯣꯟ, ꯑꯗꯣ ꯏꯟꯗꯣꯟꯕꯨ ꯏꯪꯈꯣꯜꯗꯨꯗ ꯀꯩ ꯇꯧꯔꯝꯃꯤꯅꯣ?" "ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨ ꯈꯔꯁꯦ ꯁꯨꯝ ꯍꯨꯟꯖꯤꯜꯂꯝꯕꯅꯤ꯫ ꯃꯗꯨꯅꯅꯦ ꯍꯌꯦꯡ ꯄꯥꯜꯂꯛꯂꯕꯗꯤ ꯆꯔꯥ ꯈꯔꯗ ꯑꯣꯏꯁꯨ ꯆꯥꯅꯕ ꯌꯥꯏ ꯍꯥꯏꯗꯅ ꯇꯧꯕꯅꯤꯅꯦ ꯏꯕꯦꯝꯃ." "ꯑꯣ, ꯌꯥꯝ ꯐꯩꯌꯦ ꯏꯟꯗꯣꯟ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯃꯅꯤꯡꯗ ꯆꯪꯉꯨꯈꯤꯒꯦ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯆꯪꯉꯨꯔꯣ ꯆꯪꯉꯨꯔꯣ." ꯃꯁꯤꯗꯒꯤ ꯊꯥꯕꯂꯩꯁꯨ ꯃꯈꯣꯏ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯈꯩꯅ ꯁꯤꯡꯖꯨ ꯆꯥꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯈꯩꯅꯁꯨ ꯍꯔꯥꯎꯅ ꯀꯧꯁꯤꯜꯂꯛꯂꯝꯃꯤ꯫ "ꯏꯆꯦ ꯊꯥꯕꯂꯩ, ꯅꯪ ꯂꯥꯛꯑꯕꯣ? ꯂꯥꯛꯑꯣ ꯆꯪꯉꯣ, ꯑꯩꯈꯣꯏꯗꯤ ꯅꯪ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯨꯔꯦ꯫ ꯁꯦ, ꯁꯤꯡꯖꯨ ꯃꯄꯣꯠꯁꯤꯁꯨ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯃꯁꯤ ꯍꯥꯟꯅ ꯆꯥꯕ ꯂꯣꯏꯔꯒ ꯏꯆꯦꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯐꯖꯅ ꯀꯦꯕꯤꯗꯣꯏꯅꯤ꯫ ꯑꯗꯣ ꯅꯈꯣꯏꯅ ꯍꯣꯔꯦꯟ ꯑꯩꯕꯨ ꯀꯦꯕ ꯃꯇꯝꯗ ꯁꯤꯇꯥ ꯁꯪꯕꯤꯒꯗꯤ ꯃꯥꯜꯍꯜꯂꯛꯀꯅꯨꯀꯣ꯫ ꯑꯩꯒꯤ ꯀꯨꯆꯨ ꯑꯁꯤꯅꯒ ꯈꯔ ꯐꯖꯕꯅꯤ꯫ ꯅꯈꯣꯏꯅ ꯀꯦꯕꯗ ꯖꯨꯒꯣꯠ ꯆꯥꯗ꯭ꯔꯗꯤꯅꯦ ꯑꯩꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯄꯥꯒ ꯑꯝꯇ ꯐꯪꯉꯣꯏꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯈꯔ ꯐꯖꯅ ꯀꯦꯕꯤꯌꯨꯀꯣ ꯅꯣꯏ." "ꯑꯁ, ꯏꯆꯦꯁꯤꯃ ꯐꯖꯅꯕꯅꯤ ꯀꯦꯗꯣꯏꯁꯦ, ꯊꯤꯅꯅꯕ ꯅꯠꯇꯤꯌꯦ꯫ ꯍꯣꯔꯦꯟꯅꯦ ꯀꯦꯕ ꯂꯣꯏꯔꯒ ꯏꯆꯦꯁꯦ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯇ꯭ꯔꯕ ꯌꯦꯡꯉꯨ." "ꯍꯥ, ꯑꯋꯣꯏꯕꯩ ꯇꯥꯟꯅꯔꯛꯀꯗ꯭ꯔꯣ?" "ꯍꯣꯏ ꯕꯥ, ꯇꯥꯟꯅꯔꯛꯇꯣꯏꯅꯤ." "ꯑꯁ, ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ꯫ ꯑꯗꯣ ꯑꯩꯗꯤꯅꯦ ꯄꯨꯟꯁꯤꯁꯤꯗ ꯅꯨꯄꯥ ꯑꯃꯠꯇꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯇ꯭ꯔꯕꯅꯦꯕ꯫ ꯃꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯅꯈꯣꯏꯗꯤꯅꯦ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯩ꯫ ꯑꯩꯗꯤꯅꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯕꯤꯕ." "ꯅꯠꯇꯦꯅꯦ, ꯁꯤꯕꯨ ꯑꯩꯅ ꯄꯥꯅꯤꯡꯗꯗꯅ ꯄꯥꯟꯗ꯭ꯔꯤꯔꯕ?" "ꯌꯥꯔꯦꯁꯦ ꯏꯆꯦ, ꯇꯣꯛꯑꯣꯁꯦ꯫ ꯉꯁꯤꯗꯒꯤꯗꯤꯅꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯏꯆꯦꯕꯨ ꯑꯗꯨꯃꯥꯏꯅ ꯑꯃꯠꯇ ꯍꯥꯏꯅꯔꯔꯣꯏꯗꯕꯅꯤ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯁꯤꯡꯖꯨ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯗꯨꯅ ꯊꯥꯕꯂꯩꯕꯨ ꯃꯈꯣꯏ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯆꯪꯗꯨꯅ ꯌꯥꯝꯅ ꯐꯖꯅ ꯀꯦꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯕꯂꯩ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯖꯅ ꯀꯦꯔꯕ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯟꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯍꯥꯛ ꯑꯁꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯊꯥꯕꯂꯩ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯔꯣꯏ꯫ ꯃꯁꯤꯗꯒꯤ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯇꯨ ꯃꯤꯡꯁꯦꯜꯁꯤꯗ ꯂꯩꯔꯤ, ꯁꯝꯇ ꯌꯦꯡꯉꯨꯁꯦ." "ꯋꯣꯏꯃꯥ, ꯀꯅꯥꯅꯣ ꯁꯤꯕꯣ? ꯊꯣꯏꯕꯤ, ꯅꯠꯇꯦ, ꯑꯁꯤꯕꯨ ꯑꯩꯔꯣ?" "ꯃꯥꯅꯦ ꯏꯆꯦ, ꯑꯁꯤ ꯅꯪꯅꯦ." "ꯑꯁ, ꯀꯩꯅꯣ, ꯑꯩꯁꯦ ꯉꯁꯤꯗꯤ ꯂꯥꯏꯔꯦꯝꯕꯤꯗ ꯂꯥꯏꯔꯦꯝꯕꯤ ꯃꯥꯜꯂꯦ ꯍꯥꯏꯋꯥꯅꯤ꯫ ꯑꯩꯕꯨ ꯁꯨꯃꯥꯏꯅꯒ ꯐꯖꯔꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯨꯗꯦ ꯍꯥꯏꯕ꯫ ꯑꯗꯣ ꯊꯣꯏꯕꯤ, ꯑꯩꯅꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯍꯥꯟꯅ ꯁꯨꯃꯥꯏꯅ ꯑꯩ ꯀꯦꯕꯤꯔꯝꯂꯗꯤ ꯅꯨꯄꯥꯗꯣ ꯅꯍꯥꯟꯅ ꯌꯥꯝꯅ ꯂꯥꯏꯅ ꯐꯪꯂꯝꯒꯗꯕꯅꯤ꯫ ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯑꯩꯅ ꯍꯧꯖꯤꯛ ꯀꯦꯁꯤꯟ ꯇꯩꯁꯤꯜꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯆꯥꯝꯊꯣꯛꯈ꯭ꯔꯗꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯁꯛ ꯑꯊꯤꯕꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯜꯂꯛꯀꯗꯣꯏꯅꯤꯀꯣ?" "ꯍꯣꯏ ꯏꯆꯦ, ꯑꯗꯨꯕꯨꯗꯤ ꯀꯦꯔꯤꯕ ꯃꯌꯥꯝꯁꯦ ꯆꯥꯝꯊꯣꯛꯈ꯭ꯔꯗꯤ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯗꯣꯏꯅꯤ ꯀꯩꯅꯣ." "ꯑꯁ, ꯑꯗꯨꯗꯤ ꯊꯣꯏꯕꯤ, ꯅꯈꯣꯏ ꯃꯌꯥꯝꯅꯅꯦ ꯑꯩꯕꯨ ꯑꯝꯇ ꯀꯦꯕ ꯇꯝꯕꯤꯌꯨ꯫ ꯑꯩꯗꯣ ꯀꯦꯕꯗꯣ ꯍꯩꯔꯗꯤ ꯅꯨꯡꯇꯤꯒꯤ ꯀꯦꯗꯅ ꯁꯛꯁꯦ ꯐꯖꯍꯜꯂꯒ ꯂꯩꯕ ꯌꯥꯏꯗꯅ." "ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯌꯦꯡ ꯁꯣꯏꯗꯅ ꯇꯝꯕꯤꯒꯦ꯫ ꯑꯗꯨ ꯏꯆꯦ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯪꯅꯕꯒꯤ ꯈꯨꯜꯗ ꯆꯠꯂꯨꯁꯦ, ꯑꯗꯨꯒ ꯅꯨꯄꯥ ꯀꯅꯥ ꯀꯅꯥꯅ ꯏꯆꯦꯕꯨ ꯇꯥꯟꯅꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯔꯁꯦꯕ ꯏꯆꯦ." "ꯌꯥꯏꯌꯦ, ꯌꯦꯡꯉꯨꯁꯦ꯫ ꯉꯁꯤꯗꯤꯅꯦ ꯑꯩꯁꯦ ꯅꯨꯄꯥ ꯁꯣꯏꯗꯅ ꯐꯪꯅꯗꯤ ꯐꯒꯅꯤꯀꯣ?" "ꯐꯪꯉꯗꯣꯏꯅꯤ ꯏꯆꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯅ ꯀꯦꯊꯔꯁꯤꯗꯕꯨ ꯀꯩꯗꯧꯕꯩ ꯐꯪꯉꯣꯏꯗꯣꯏꯅꯣ? ꯑꯗꯣ ꯉꯥꯏꯈꯣꯁꯦ, ꯑꯩ ꯐꯤꯔꯣꯜ ꯈꯔ ꯄꯨꯊꯣꯔꯛꯀꯦ, ꯃꯁꯤ ꯑꯣꯏꯅ ꯁꯦꯠꯂꯣ, ꯑꯗꯨꯒ ꯏꯆꯦꯒꯤ ꯁꯝꯗꯨꯁꯨꯅꯦ ꯑꯩ ꯐꯖꯅ ꯁꯦꯝꯕꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯃꯍꯥꯛꯀꯤ ꯎꯄꯨꯗꯒꯤ ꯐꯖꯕ ꯐꯤꯔꯣꯜ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯊꯥꯕꯂꯩꯗꯨ ꯁꯦꯠꯄꯤꯔꯝꯃꯤ꯫ ꯊꯥꯕꯂꯩꯗꯤ ꯃꯈꯣꯏ ꯏꯟꯈꯠꯂꯛꯂꯤꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯐꯤꯔꯣꯜ ꯑꯗꯨ ꯁꯦꯠꯄꯗ ꯃꯁꯥꯗꯣ ꯑꯍꯥꯟꯕꯗꯗꯤ ꯏꯍꯩ ꯍꯩꯅꯔꯝꯗꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯁ ꯊꯣꯏꯕꯤ, ꯅꯪꯒꯤ ꯐꯤꯖꯣꯜꯁꯤꯡꯁꯦ ꯁꯦꯠꯄꯗ ꯑꯩ ꯀꯌꯥ ꯍꯩꯅꯗꯧ ꯃꯥꯟꯗꯦꯗ꯫
ꯑꯗꯣ ꯑꯩꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯠꯂꯒꯦꯕ. ꯑꯁ ꯏꯆꯦ ꯑꯗꯨ ꯌꯥꯔꯣꯏꯌꯦ. ꯏꯆꯦꯒꯤ ꯊꯥꯏꯅꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯁꯦꯠꯂꯗꯤꯅꯦ ꯑꯝꯇ ꯌꯥꯔꯔꯣꯏ. ꯑꯗꯨꯅ ꯑꯩꯁꯦ ꯑꯗꯨꯝ ꯁꯦꯠꯂꯣꯕ. ꯍꯣꯏ ꯍꯣꯏ. ꯑꯗꯣ ꯑꯩ ꯍꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯇꯧꯔꯤꯁꯦ. ꯀꯩꯁꯨ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯁꯦꯠꯂꯒ ꯍꯩꯅꯔꯛꯀꯗꯕꯅꯤ. ꯏꯆꯦ ꯁꯤꯒꯨꯝꯕ ꯐꯤꯖꯣꯜꯁꯤꯡꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯦꯠꯇꯗꯨꯅ ꯇꯧꯏꯅꯦꯕ ꯏꯆꯦꯅ. ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯊꯪꯅꯕ ꯈꯨꯜ ꯑꯗꯣꯝꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ. ꯃꯈꯣꯏꯅ ꯂꯥꯛꯄ ꯑꯗꯨꯗ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯊꯥꯕꯂꯩ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯖꯩ. ꯑꯗꯨꯕꯨ ꯑꯇꯩ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯀꯨꯝꯅ ꯀꯩꯁꯨ ꯇꯧꯔꯝꯗꯦ. ꯃꯥꯅ ꯃꯁꯝ ꯃꯅꯥ ꯅꯥꯟꯗꯨꯅ ꯃꯐꯤ ꯃꯔꯣꯜꯒ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯕ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ. ꯏꯆꯦ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ? ꯊꯣꯏꯕꯤ, ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯏ. ꯑꯗꯨꯅ ꯑꯩꯁꯦ ꯀꯔꯤ ꯑꯁꯣꯏꯕꯒ ꯌꯥꯎꯔꯖꯥꯠꯅꯣꯅ ꯌꯦꯡꯉꯤꯅꯤ. ꯑꯗꯣ ꯑꯩꯒꯤ ꯃꯥꯏꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ. ꯉꯁꯥꯏ ꯅꯈꯣꯏꯅ ꯀꯦꯕꯤꯔꯛꯈꯤꯕꯗꯣ ꯀꯣꯛꯈ꯭ꯔꯕꯕ? ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯏꯆꯦ. ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯑꯩꯈꯣꯏꯅ ꯀꯦꯔꯤꯗꯨꯗꯤꯅꯦ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯀꯩꯁꯨ ꯀꯣꯛꯑꯣꯏ. ꯑꯗꯨꯒ ꯏꯆꯦ, ꯃꯤ ꯃꯈꯩꯅ ꯌꯦꯡꯅꯔꯛꯂꯤꯗꯣ ꯂꯥꯏꯒꯤ ꯃꯆꯥꯗꯧꯅ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯏꯆꯦꯗ ꯌꯦꯡꯅꯔꯤ ꯑꯣꯏꯔꯝꯅꯤꯌꯦ. ꯑꯁ ꯑꯋꯣꯏꯕꯩꯔꯣ ꯅꯣꯏ ꯍꯥꯏꯁꯤꯕꯣ? ꯍꯣꯏ ꯃꯥꯅꯦ ꯍꯥꯏꯕ ꯏꯆꯦ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯄꯥꯈꯪ ꯈꯔ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯅ ꯈꯔ ꯂꯥꯞꯇꯛꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯛꯂꯝꯃꯤ. ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯥ ꯑꯃꯈꯛꯁꯨ ꯌꯥꯎꯔꯝꯃꯤ. ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯊꯥꯕꯂꯩꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ. ꯑꯗꯨꯅ ꯊꯣꯏꯕꯤ ꯍꯣꯏꯗ ꯇꯞꯅ ꯍꯥꯏꯔꯛꯏ. ꯍꯩꯃꯥ ꯊꯣꯏꯕꯤ, ꯌꯦꯡꯉꯨꯅꯦ ꯅꯈꯣꯏꯕꯨ. ꯇꯨ ꯑꯥꯗ ꯅꯨꯄꯥ ꯈꯔ ꯂꯥꯛꯏ. ꯑꯗꯨꯒ ꯃꯌꯥꯏ ꯏꯊꯪ ꯊꯪꯂꯤꯕ ꯅꯨꯄꯥꯁꯦ ꯑꯝꯇ ꯌꯦꯡꯉꯣꯕ. ꯃꯁꯛꯁꯦ ꯀꯌꯥꯗ ꯐꯖꯔꯤꯅꯣ. ꯑꯩꯗꯤ ꯃꯥꯕꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ ꯍꯥꯏꯕ. ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯏꯆꯦ ꯑꯗꯨꯃꯥꯏ ꯇꯧꯅꯨ. ꯃꯈꯣꯏꯗꯅꯦ ꯏꯆꯦꯅ ꯑꯄꯥꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯠꯇ ꯎꯠꯄ ꯌꯥꯕ ꯅꯠꯇꯦꯀꯣ. ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯨꯔꯕꯗꯤꯅꯦ ꯏꯆꯦꯒꯤ ꯐꯖꯔꯤꯕ ꯁꯛ ꯑꯗꯣ ꯃꯃꯜ ꯀꯥꯔꯣꯏꯗꯧꯔꯤꯕꯅꯤ. ꯑꯗꯨꯅꯅꯦ ꯐꯅ ꯄꯥꯝꯂꯕꯁꯨ ꯄꯥꯝꯗꯕ ꯁꯥꯗꯨꯅ ꯊꯧꯋꯥ ꯁꯥꯗꯕꯤꯗ ꯂꯩꯌꯨꯀꯣ ꯏꯆꯦ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯂꯤꯕ ꯆꯥꯎꯊꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯅꯔꯝꯃꯤ. ꯇꯥ ꯆꯥꯎꯊꯣꯏ, ꯌꯦꯡꯉꯨꯅꯦ ꯇꯨ ꯑꯥꯗꯒꯤ ꯐꯅꯦꯛ ꯑꯉꯥꯡꯕ ꯁꯦꯠꯄꯤ ꯑꯁꯦ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ. ꯑꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯀꯣꯏꯁꯤꯜꯂꯨꯗꯅ ꯇꯥ ꯆꯥꯎꯊꯣꯏ. ꯑꯁ ꯊꯣꯏꯕ, ꯑꯩꯁꯨ ꯄꯥꯝꯕꯕꯨꯗꯤ ꯅꯨꯄꯤ ꯑꯁꯦ ꯉꯁꯥꯏꯅ ꯈꯔ ꯂꯥꯞꯇꯛꯅ ꯎꯕꯗꯒꯤ ꯑꯗꯨꯝ ꯄꯥꯝꯃꯕꯅꯤ. ꯃꯥꯒꯤ ꯃꯁꯛ ꯑꯁꯤ ꯎꯕꯗ ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯔꯕꯅꯤ. ꯑꯗꯨ ꯊꯧꯕ, ꯐꯖꯔꯤꯕ ꯃꯁꯛ ꯈꯨꯐꯖꯁꯤꯒ ꯑꯩꯅ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯀꯗ꯭ꯔꯣ? ꯃꯈꯣꯏꯒꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯗꯤ ꯂꯥꯏꯔꯗꯅ ꯍꯧꯗꯣꯡ ꯍꯅꯨꯕꯤ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯃꯠꯇꯅ ꯐꯥꯎ ꯑꯩꯒꯤ ꯍꯟꯖꯤꯜꯂꯤꯕ ꯆꯤꯔꯥꯏ ꯑꯁꯤ ꯎꯕꯗ ꯀꯅꯥꯝꯇꯅ ꯌꯥꯕꯤꯔꯛꯇ꯭ꯔꯕꯅꯤ. ꯑꯁ ꯇꯥ ꯆꯥꯎꯊꯣꯏ, ꯅꯪꯁꯦ ꯄꯪꯈ꯭ꯔꯦꯍꯦ. ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯪꯒꯤ ꯆꯤꯔꯥꯏ ꯑꯇꯥꯡꯕꯗꯨ ꯎꯒꯗꯕ ꯅꯠꯇ꯭ꯔꯦ ꯀꯩꯅꯣ. ꯃꯗꯨꯗꯕꯨ ꯎꯗꯅꯕ ꯍꯥꯏꯗꯅ ꯅꯣꯡꯌꯥꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯁꯥꯕ ꯁꯝ ꯑꯁꯤꯕꯨ ꯍꯥꯞꯄꯣ, ꯈꯨꯏꯔꯕ ꯃꯥꯏꯃꯤꯠ ꯑꯗꯨꯕꯨ ꯀꯦꯁꯤꯟ ꯇꯩꯁꯤꯜꯂꯒ ꯇꯤꯡꯍꯟꯕꯕꯨ ꯇꯧꯗꯅ ꯍꯣꯠꯅꯔꯤꯕꯅꯤ. ꯑꯗꯨꯅ ꯇꯥ ꯆꯥꯎꯊꯣꯏ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯑꯔꯤꯕ ꯈꯨꯃꯨ ꯊꯣꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯗ꯭ꯔꯕꯅꯤ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯌꯪ ꯂꯥꯎꯔꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯅ ꯑꯣꯜꯂꯕꯅꯤ. ꯍꯣꯏꯅꯦ. ꯑꯁ ꯑꯩꯗꯤ ꯃꯗꯨꯒꯤ ꯋꯥꯈꯜꯒꯗꯣ ꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯎꯔꯦ. ꯆꯤꯔꯥꯏ ꯇꯥꯡꯂꯒ ꯂꯥꯛꯄꯒꯤ ꯋꯥꯈꯜꯗꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ. ꯑꯗꯣ ꯐꯔꯦꯅꯦ, ꯂꯥꯏꯕꯛ ꯍꯦꯛꯇ ꯌꯦꯡꯉꯁꯤ. ꯑꯗꯣ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ? ꯑꯗꯨꯒꯤꯗꯤꯅꯦ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯇꯥ ꯆꯥꯎꯊꯣꯏ, ꯅꯅꯥꯎ ꯑꯩꯈꯣꯏꯅꯤ ꯇꯧꯊꯔꯛꯀꯦ. ꯅꯪꯅꯅꯦ ꯃꯇꯧ ꯃꯥꯜꯍꯜꯂꯣ. ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯑꯆꯨꯝꯕ ꯃꯥꯟꯅꯅꯕ ꯅꯪꯅꯁꯨ ꯃꯇꯧ ꯃꯥꯜꯍꯜꯂꯛꯑꯣ. ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯊꯥꯕꯂꯩ ꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ. ꯊꯥꯕꯂꯩꯁꯨ ꯃꯃꯜ ꯀꯥꯍꯜꯂꯤꯕꯅꯤ ꯁꯥꯗꯅ ꯅꯨꯄꯥ ꯃꯈꯣꯏꯗꯒ ꯍꯟꯅ ꯌꯦꯡꯗꯦ. ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯠꯂꯝꯃꯤ. ꯃꯁꯤꯗꯒꯤ ꯅꯣꯡꯌꯥꯏꯅ ꯃꯈꯣꯏꯕꯨ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯆꯜ, ꯅꯈꯣꯏ ꯃꯌꯥꯝ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ. ꯏꯕꯨꯡ, ꯀꯩ ꯍꯥꯏꯒꯦ? ꯅꯈꯣꯏꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗꯗꯤ ꯍꯥꯟꯅ ꯑꯝꯇ ꯎꯗ꯭ꯔꯤ. ꯑꯗꯨꯒꯤ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤ, ꯋꯥꯔꯧꯒꯅꯨꯀꯣ. ꯋꯥꯔꯧꯗꯦꯗ. ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ? ꯑꯩꯈꯣꯏꯁꯦ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ. ꯏꯕꯨꯡ ꯍꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯑꯝꯕꯅꯤ. ꯑꯣ, ꯑꯗꯨ ꯏꯆꯜ, ꯑꯩꯈꯣꯏꯒ ꯁꯨꯝ ꯁꯛꯈꯪ ꯃꯥꯏꯈꯪꯅꯁꯤ. ꯁꯨꯝ ꯏꯆꯝ ꯆꯝꯅ ꯌꯥꯅꯤꯀꯣ? ꯌꯥꯏꯌꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯃꯃꯤꯡ ꯃꯊꯥ ꯍꯥꯏꯅꯗꯨꯅ ꯈꯪꯅꯔꯝꯃꯤ. ꯃꯁꯤꯗꯒꯤ ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯗꯨ ꯊꯣꯏꯕꯤ, ꯅꯈꯣꯏ ꯅꯃꯥꯟꯅꯕꯤ ꯊꯥꯕꯂꯩꯁꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯃꯁꯛ ꯐꯖꯕ ꯆꯥꯎꯊꯣꯏꯅ ꯌꯥꯝ ꯄꯥꯝꯖꯔꯨꯔ ꯃꯥꯜꯂꯦ.
Ngasai nakhoi na khara laptakna lakpadu hek ubadagi thabalai da hai lairabani. Ado nakhoi namta haina biyudana. Wafam ase tabada thabalai di haraubana loikre. Mahak na ngasai dagi ngauzariba chawthoina mabu adumna nungsiraga lairamba aduda mathamoida haraubagi ngamkhai laikidre. Adubu mahak mapanthongdadi kaisu uthoklamde. Masidagi thoibina mo hairai. Ibong, ita thabalai se ikayam thiganbani. Ibung chawthogi wafamse mahak hojimaki oinadi pakhunga piba ngamgadaba mande. Aduna horendo akhoi horendo mahabomta themaga haikige. Aduna tradi ibung hoigi mamangdadi ne pakhung piyo haiba yararoi. Ado ibong hayengdo akhoiromda koithoro. Aduga ita thabalagi pakhung adusu pihalagi yaba natro ibung chawthoi. Hoi yai thoiba kaisu kaidida. Taha hekta warip lobudu chumdabra haina khali. Aduna thabalaibu magi apambada nakhoina amukta hana ningthina hangbiro. Hoi ibung adudi kaisu khanganu ko aikhoina phananaba adum silagi. Hoi adu thoibe hayengse aikhoi pung kayada lauge. Nungthilgi pung ama ani taba adwaida oina lakpiro. Hoi aduna pharani. Adu thoibe aikhoi itaw chawthoise nupiga amta koijaraktribani. Thabak subu nomasu yam kanjakhrazani. Aikhoi lekaidane macha masu warakpada itaw chawthogi matau tamoina hainarini. Adugani thoibe itawse matomtani dana poise lan thum haira paidana lairibani. Nakhoigi nata thabalaina itawda laijaba phanglabadine sanagi konungda laijabaga chamanadoini. O adudi ibung nungyai ibung chawthoisidi onthokna ina khunba pakhang oire. Kaisu khalunuda aikhoina ne itase yananaba dum hainabigi. Ado ibung khoi mayam ngasigidi akhoi chalukigi hayengdo soidana lakpiru. Ase hairamlaga makhoidu chatkre. Makhoina chatkibadu yengduna chawthoina hairai. As nungyai thoiba handakisimadi mathaudi phajana male he. Ta chawthoi sida thoknanaba haidana khoina siliban. Haujiktine ta chawthoisu nupi phangde haina kaisu warun. Itaima masak matau phajabi lairembi manbi ma phanggadawredana. Laikai asida lairiba ta chawthoina haibada yakidaba laisabi sing adugi mamangdane itaima thabalai ase ta chawthoina lauduna makhoi bit kaiba nanghangadabani. Hoi adu ngai khoni aigi ahapasam aduga mai mitta yeksin tasiliba mayam ase mana khangkhrabadi kamai dogduiba. Ta chawthoi nangse onthokna pangkhreda ko hauji phawbugi oinadi asumaina adum khangdanaba haidana hotnaba tabani. Aduga hayeng itaimase ta chawthogi khutta tarama matam adudadi nangi aseng musaktamadu khangnasu yari kaini. Matam adudadi ta chawthoibu chirai tangi pakhang aribani haidana itaimana hunthoklambabu amuk yakidro. Hoine nangi wadu yam chumbi phari adudi nangna hairibadu mahekta tawrase. Aise na hamakai yam pangaga leiram hanana nakhoina taw haibase sumaina tawramlabdi phagadabani. Yarisi ta chawthoi hana tawdrasu hojik tawrasidi aduga itaima masu phangdawrasidi masidagi hena nungaiba amamuk leiroi. Kanadese ngasidine karino insang ahawba amta chathoksi. Adu chagadaba mathil adudine ta chawthoina kongba taba. Yaine kongthokene nakhoi anina chaningbada hayo ngasidi loi pijathoke. Lao chasi lao. Asomdana thoibi hoido wari nungaina saduna chatli. Thoibina hai. Das kamdawi khanglabra ngasidi pakhang masak matau phajaba ma iche thabalagi oina phangledana aikhoina sinbabu soi haibrado. Aduni ita ichegi masak phajaba itayama phanggadawri khanbadane akhodi wakhaga se nungaibana loiri. Aduga iche so nungairamganida nungaitrani iche. Hoi nungbabudi yam nungayebako. Ngasimu nungaiba numit amata aigi punsisida leiroi. Adubuni nausa ai asengba saktamase mana khanglaklabadi aibu mahakna soidana hudokpiramgani. Aduna aise thamoy yamna kaihaugadra haina yamnadi pakhali. Karigi kaidoiba adumaina henjana khalunu mana hoji phawbagi oinadi khangdanaba lolaga lori. Hayeng luhonglaba matungdadi ichege asengba do khanglaba suyari. Matam adudadi manasu ichebu kainaba ngamaroi. Aduna matam adu yodri phawbadine
ꯋꯥꯔꯕꯁꯨ ꯋꯥꯅ ꯂꯣꯠꯄ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯊꯥꯕꯂꯩ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯌꯥꯝꯅ ꯆꯦꯠꯅ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯈꯪꯅꯖꯕ ꯉꯥꯛꯇꯒ ꯑꯣꯏꯕꯒ ꯑꯔꯣꯏ ꯑꯈꯝ ꯂꯩꯇꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯊꯥꯕꯂꯩ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯊꯣꯏꯅ ꯊꯥꯕꯂꯩꯗ ꯍꯥꯏꯔꯛꯏ, "ꯊꯥꯕꯂꯩ, ꯅꯪꯁꯦ ꯑꯩꯒ ꯅꯍꯥꯟꯅ ꯊꯦꯡꯅꯔꯝꯂꯗꯤ ꯐꯒꯗꯕꯅꯤ꯫ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯦ ꯀꯨꯏꯅ ꯁꯥꯡꯅ ꯅꯨꯡꯁꯤꯅꯕꯗꯣ ꯑꯩ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤꯁꯨ ꯑꯣꯏꯍꯟꯁꯤꯀꯣ꯫ ꯑꯩꯗꯤ ꯀꯔꯤꯒꯨꯝꯕꯗ ꯅꯪꯒ ꯀꯥꯏꯅꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯍꯥꯛ ꯈꯛꯇꯅꯤ ꯑꯩꯅ ꯈꯪꯅꯖꯔꯛꯏꯁꯦ." ꯊꯥꯕꯂꯩ ꯋꯥꯗꯤ ꯉꯥꯡꯗꯦ, ꯃꯊꯃꯣꯏꯗ ꯇꯨꯃꯤꯟꯅ ꯈꯟꯖꯩ꯫ ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯣꯏꯅꯣ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯅꯨꯄꯥ ꯑꯃꯠꯇ ꯐꯪꯗꯅ ꯂꯥꯛꯈꯤꯕ ꯑꯩꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯪꯖꯔꯤꯕ ꯅꯪꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯃꯤꯔꯥꯏꯗꯣꯏꯅꯣ? ꯑꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯅꯝꯕ ꯑꯃꯗꯤ ꯇꯧꯔꯤ꯫ ꯃꯁꯤꯒꯤ ꯈꯟꯕꯗ ꯑꯩ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯐꯝ ꯈꯪꯗꯦ꯫ ꯑꯩꯒꯤ ꯑꯁꯦꯡꯕꯁꯦ ꯅꯪꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯅꯪꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯗꯧꯔꯤꯕꯅꯣ? ꯊꯥꯕꯂꯩ, ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯊꯥ ꯆꯥꯎꯊꯣꯏ, ꯑꯩꯁꯨ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ꯫ ꯅꯪꯒ ꯍꯦꯛ ꯀꯥꯏꯅꯔꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯁꯤꯇꯧꯍꯩꯗꯦ꯫ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤꯅꯦ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯏ꯫ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯈꯠꯆꯔꯤꯕ ꯑꯁꯦ ꯅꯪꯒꯤꯗꯃꯛꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯝꯒꯗ꯭ꯔꯥ ꯁꯤꯒꯤ ꯋꯥꯈꯜꯗꯅꯤ꯫ ꯑꯁ, ꯑꯩꯅꯗꯤ ꯅꯪꯕꯨ ꯀꯩꯒꯤ ꯃꯤꯔꯥꯏꯗꯣꯏꯕ? ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯤꯔꯥꯏꯔꯔꯣꯏ꯫ ꯅꯪꯇꯅ ꯃꯤꯔꯥꯏꯒꯗꯕꯇ ꯃꯉꯥꯏꯔꯤ꯫ ꯑꯩꯅꯁꯨ ꯅꯪꯕꯨ ꯃꯤꯔꯥꯏꯔꯣꯏꯗ꯫ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯕ ꯐꯪꯒꯅꯤ? ꯑꯩꯗꯤ ꯅꯪꯕꯨ ꯉꯁꯤꯃꯛ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯅꯤꯡꯉꯤ꯫ ꯆꯥꯎꯊꯣꯏꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯊꯥꯕꯂꯩꯁꯨ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯑꯩꯁꯨ ꯇꯥ ꯆꯥꯎꯊꯣꯏꯒꯤ ꯅꯅꯥꯛꯇ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯅꯤꯡꯉꯤ꯫ ꯇꯥ ꯆꯥꯎꯊꯣꯏ, ꯑꯩꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯕꯤꯔꯣ꯫ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ." ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯎꯊꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯁꯟꯙꯌꯥ ꯆꯪꯂꯛꯄꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯅꯤ꯫ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯣ ꯑꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯒ ꯂꯩꯔꯝꯃꯤ꯫ "ꯍꯣ, ꯉꯝꯗ꯭ꯔꯦ ꯉꯝꯗ꯭ꯔꯦ! ꯑꯁꯨꯛ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯩꯅ ꯃꯧ ꯃꯆꯥ, ꯃꯧ ꯑꯅꯧꯕꯤ ꯑꯃꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯏꯆꯥ ꯑꯃꯈꯛꯇꯪ ꯄꯣꯛꯆꯕꯁꯤꯁꯨ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇ ꯍꯦꯛ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯏꯆꯥ ꯑꯁꯤꯒꯤ ꯏꯁꯨ ꯏꯃꯧꯒꯤ ꯀꯨꯝꯍꯩꯒꯗꯣ ꯌꯦꯡꯕ ꯐꯪꯗꯅ ꯁꯤꯒꯗꯧꯔ ꯃꯥꯜꯂꯦ ꯊꯥꯔꯣ ꯑꯩꯁꯦ꯫ ꯅꯠꯇꯦꯕ, ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯏꯆꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯁꯤꯅꯤ꯫ ꯑꯩꯅ ꯍꯦꯟꯅ ꯉꯛꯂꯤꯕ ꯑꯁꯤ ꯃꯃꯤꯠ ꯇꯥꯡꯕꯤ ꯑꯣꯏꯒꯦꯔꯥ, ꯃꯈꯣꯡ ꯇꯦꯛꯄꯤ ꯑꯣꯏꯒꯦꯔꯥ ꯑꯃꯠꯇꯁꯨ ꯄꯨꯔꯛꯎꯗꯅ ꯑꯩ ꯄꯦꯟꯒꯦꯕ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ, ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯈꯪꯗ꯭ꯔꯦꯕ ꯊꯥꯔꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯃꯗꯨꯒꯤ ꯆꯤꯔꯥꯏ ꯇꯥꯡ ꯑꯗꯨꯅ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯕꯅꯣ? ꯑꯌꯨꯛ ꯉꯟꯇꯥ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯕꯁꯦ꯫ ꯆꯍꯤꯗꯨꯅꯒ ꯅꯝꯕꯣ ꯄꯣꯔꯕꯅꯤꯅ ꯆꯤꯔꯥꯏ ꯑꯗꯨ ꯈꯨꯝꯅꯅꯕ ꯍꯥꯏꯗꯅ ꯑꯁꯥꯕ ꯃꯁꯝꯒꯁꯨ ꯍꯥꯞꯇꯅ ꯆꯠꯂꯤ ꯏꯆꯥꯗꯣ꯫ ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯂꯦꯇ ꯇꯧꯔꯤꯁꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯅ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯄꯗꯨ ꯍꯦꯛ ꯎꯔꯛꯂꯝꯃꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯔꯣ ꯌꯥꯝꯅ ꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯁꯤꯗꯤ? ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯂꯥꯏꯒꯤ ꯃꯆꯥꯕꯨ ꯃꯥꯜꯂꯤꯅꯦꯍꯦ." "ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯅꯤ, ꯂꯧꯁꯤꯟꯕꯤꯌꯨ." "ꯊꯥꯕꯂꯩ, ꯏꯃꯥꯅꯤ ꯈꯨꯔꯨꯝꯃꯨ." "ꯏꯃꯥ, ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯃꯧ ꯉꯁꯤꯗꯒꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯐꯪꯍꯟꯕꯤꯌꯨ ꯏꯃꯥ." "ꯍꯥ, ꯏꯃꯧꯅꯦꯕ? ꯑꯩꯕꯨ ꯉꯁꯤꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯕꯦꯝꯃ, ꯍꯧꯒꯠꯂꯣ꯫ ꯏꯃꯥꯅꯅꯦ ꯅꯪꯕꯨ ꯉꯁꯤꯗꯒꯤ ꯏꯃꯧ ꯑꯣꯏꯅ ꯅꯠꯇꯦ, ꯏꯆꯥꯅꯨꯄꯤ ꯑꯣꯏꯅ ꯈꯜꯂꯕꯅꯤꯀꯣ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯏꯆꯥ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤꯗꯤ ꯑꯍꯥꯡꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗꯕꯅꯤ꯫ ꯂꯥꯛꯑꯣ, ꯏꯃꯥꯒꯅꯦ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯁꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯊꯥꯕꯂꯩ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯄꯨꯝꯕ ꯇꯥꯟꯅꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯆꯥꯎꯊꯣꯏꯒꯤ ꯏꯃꯨꯡꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯕ ꯐꯈ꯭ꯔꯕ ꯏꯃꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯤ ꯊꯥꯕꯂꯩꯅ ꯆꯦꯟꯈ꯭ꯔ ꯇꯥꯕꯗ ꯃꯈꯣꯏꯗꯤ
ꯑꯉꯛꯄ ꯑꯃꯁꯨ ꯑꯣꯏꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯕꯜꯂꯩ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯑꯔꯣꯠꯄꯗꯨ ꯍꯥꯏꯗꯣꯛꯂꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯣꯛꯈꯤꯒꯨꯝꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯗ ꯆꯥꯎꯊꯣꯏꯅ ꯊꯥꯕꯜꯂꯩ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯃꯥ ꯊꯔꯣꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯣ ꯏꯃꯥ, ꯍꯥꯏ, ꯀꯔꯤꯅꯣ ꯅꯪꯅ ꯆꯤꯔꯣꯜꯒ ꯑꯃꯨꯛ ꯇꯧꯔꯒ ꯀꯧꯔꯛꯏꯁꯤꯅ? ꯀꯔꯤ ꯇꯧꯔꯦ?" "ꯑꯁ ꯏꯃꯥ, ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯁꯥꯕ ꯊꯕꯛ ꯑꯃ ꯇꯧꯔꯤ." "ꯍꯥ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯏꯃꯨꯡ ꯑꯗꯨꯅ ꯅꯪꯕꯨ ꯄꯥꯈꯪ ꯑꯔꯤꯕ ꯆꯤꯔꯥꯏ ꯇꯥꯡꯕꯅꯤ ꯍꯥꯏꯗꯅ ꯏꯃꯧ ꯑꯁꯤꯕꯨ ꯐꯥꯗꯣꯛꯅꯕꯒꯤ ꯂꯥꯛꯂꯕ꯭ꯔꯅꯦꯍꯦ?" "ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯑꯗꯨꯏ ꯅꯠꯇꯦ, ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯑꯩꯁꯦ ꯆꯤꯔꯥꯏ ꯇꯥꯡꯕ ꯄꯥꯈꯪ ꯑꯔꯤꯕꯅꯦ ꯍꯥꯏꯅ ꯈꯪꯗꯕꯅꯦꯕ꯫ ꯑꯗꯣ ꯑꯩꯕꯨ ꯑꯁꯦꯡꯕ ꯑꯩꯒꯤ ꯁꯛꯇꯝ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤ ꯍꯥꯏꯗꯣꯛꯂꯁꯤꯔꯣ ꯏꯃꯥ? ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤ ꯎꯕꯗ ꯁꯥꯎꯔꯒ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯁꯥꯅ ꯌꯥꯅ ꯆꯦꯟꯕ ꯅꯠꯇꯦ, ꯅꯝꯗꯨꯅ ꯐꯥꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯀꯝꯗꯧꯅꯤ ꯏꯃꯥ? ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕꯁꯦ ꯑꯗꯨꯝ ꯊꯝꯖꯤꯟꯕ ꯇꯥꯔꯒꯅ ꯇꯨꯡꯒꯤ ꯄꯣꯠꯂꯣꯏꯗ ꯀꯔꯤ ꯑꯣꯏꯔꯛ? ꯑꯁ, ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯏꯃꯥ." "ꯏꯁ, ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯏꯕꯨꯡꯉꯣ? ꯑꯗꯨꯕꯨꯅꯤ ꯏꯕꯨꯡꯉꯣ, ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣꯏ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯏꯃꯧ ꯑꯁꯦ ꯊꯣꯏꯅ ꯐꯠꯇꯕ ꯊꯃꯣꯏ ꯀꯟꯕ ꯅꯨꯄꯤꯁꯨ ꯃꯥꯟꯗꯦ꯫ ꯃꯥꯅ ꯅꯍꯥꯛꯄꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯅꯪꯕꯨ ꯆꯤꯔꯥꯏ ꯇꯥꯡꯉꯤ, ꯄꯥꯈꯪ ꯑꯔꯤꯕꯅꯤ ꯍꯥꯏꯗꯅ ꯀꯔꯤꯁꯨ ꯃꯤꯔꯥꯏꯔꯛꯑꯣꯏ꯫ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯋꯥꯐꯝ ꯑꯁꯦ ꯏꯃꯧ ꯑꯁꯤꯗ ꯑꯃꯨꯛꯇꯗꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯋꯥꯐꯝ ꯄꯨꯟꯅ ꯀꯨꯞꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯆꯥꯎꯊꯣꯏꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯄꯨꯝꯕ ꯊꯥꯕꯜꯂꯩꯗ ꯎꯠꯊꯣꯔꯛꯂꯝꯃꯤ꯫ ꯊꯥꯕꯜꯂꯩ ꯆꯥꯎꯊꯣꯏꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯀꯩꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕ ꯃꯤꯁꯛ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯆꯥꯎꯊꯣꯏꯕꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯔꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯕꯜꯂꯩꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯗꯨ ꯍꯥꯏꯗꯨꯅ ꯊꯔꯣ ꯑꯃꯗꯤ ꯆꯥꯎꯊꯣꯏꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯊꯔꯣ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯊꯥꯕꯜꯂꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯃꯇꯧ ꯊꯤꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯕ ꯑꯁꯤꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯊꯔꯣꯅꯁꯨ ꯊꯥꯕꯜꯂꯩꯕꯨ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯔꯣꯅ ꯑꯃꯨꯛ ꯃꯃꯧꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯧꯗꯤ ꯏꯃꯥꯒꯤ ꯑꯁꯦꯡꯕ ꯂꯟꯅꯤ, ꯇꯥꯡꯂꯕ ꯂꯟꯅꯤ, ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯗꯒꯤꯁꯨ ꯍꯦꯟꯕꯤꯅꯤ꯫ ꯏꯃꯥꯅ ꯅꯍꯥꯛꯄꯨ ꯊꯥꯖꯩ꯫ ꯅꯍꯥꯛꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧꯅꯤ꯫ ꯁꯛꯇꯝ ꯐꯤꯕꯝ ꯍꯥꯏꯕ ꯑꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯃꯄꯥꯜ ꯊꯣꯡꯒꯤ ꯑꯣꯏꯕ ꯀꯨꯌꯣꯝ ꯑꯃꯈꯛꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯗꯨꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯍꯥꯛ ꯏꯆꯥꯅꯨꯄꯥ ꯑꯁꯤꯒ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯏꯃꯨꯡ ꯑꯁꯤꯗ ꯍꯤꯡꯃꯤꯟꯅꯖꯔꯣꯀꯣ ꯏꯃꯥꯒꯤ ꯊꯥꯕꯜꯂꯩ." ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯥꯕꯜꯂꯩ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯃꯈꯣꯏꯁꯨ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯊꯥꯖꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ꯫